ngasi maruba pauda India gi anova president ama khanana bagi mikhal ngasi pangthokre Arumba hena purakpadagi barak thong yahan khitaba gari driver fanana basi minister na marilena ba singda khangan khre haidi amasung kurai ahong gaida bom pokhai bada miyoi mari sokle Kuramjari ISTV ke pau miyang kabiri bapuna makpo taram na oksa bagalwena na pau sandong na pizari India ki anova president ama khanana bagi mikhal ngasi pangthokre India ki nominee Rajnath Kovind amasung opposition ki Mera Kumar na lamba taunari ba mikhal asigi dama polling station kuntraga nitoi the MP started kuntraga taruk MLA lisingmari sama kunna vote hadana ki Manipuri ki oin assembly ki committee rumda ayuki pungtra degi vote hadaba hauki assembly ki secretary M Ramanina Presiding officer Oiduna Chachakiba Mikala Sida ruling gi oina parliamentary secretary Dr. S. Ranjan amadi opposition gi oina AK Atharna Ezen Oiki Mikala Sida se minister Nongthumam Biren speaker Y Kemstan minister amadi government yauriba ruling gi MLA Singh nganna vote hadana ki Congress gi oina hanagi se minister Okam Ibobi hanagi speaker TS Lokesar hana minister Odamba AK Mirabai yauna atai MLA Singh nimit yongba pungtra kani thoi talamda da vote hadaki Nongtil pung ama makarom tarakpa aduwai the MLA humpumak bot hadaba loiki Mikala Sida Election Commission of India gi observer sulakuna yengsin ki thasigi tangkunda bot masing thigani Arumba hena puraktuna barak thong yahan khidabagi dama gari driver fanana ba amadi permit kakpaga loina hira masigi matangda thizinna ba se minister na mailena ba singda khangan khre hari masigi matangda ngasi Manipur sarkar ge wangang loisu oriba works minister TS Biswajana mahaki office ta pangthopa pamu sing unabada phongdok kibada ton kundagi hena pot puba gari chatpa yadabagi athing mare rabasu ton kunthra dagi nifu muk lumba pot purapa gari amana barak thong ranana thoropodagi thongi panel ama tatkibani Numit nini humni ki manung da samjin duna hanugu masat pa yanana ba thabak laukhale haiki Nagaland ki lambi si puri mukhi landslide te yaw gi sinama morga masina lifeline ko ge da posta akoi amuk ke hena akoi da pujamyam da waran bagi machak ma o hele adu kar leiba machak sing du krai krai dan thirin harga na choi portu thunama semjale harkan da praja ga wa se ko na ba akoi gi pidawli gi state ki taraf tagi NSID sel na lokra ta so koi ready da leire Haisiba dunong hak nong ni ki awab du praja myam na biar ta wona si masi akoina government sina natraga ko hogda badi natragi akoina masi thing hogda badi ki thokki ba thokdo ma da thokki bani haina dumaina thumjage Panbe yai ngasi ayupung taruk rom taba du waida yen machin sak purakpa sakatara parmatrak amana barak thong lanthok na bo khona bada thongi panel bar amata khibani Passenger puba gari masa singdi ariba thonglom na sanari amaramda thong yadabana maram oduna jiri bamdagi Imphal thorakpa mal puba gari kaya lambi da panduna leinare hairi Imphal East District ki Kurai Ahongai Zen Hospital takigada balambi ke crossing maya dangasi ayupung tara minini puram taba matamda bom pokhai bada miyoi mari sokle thado thokrom dagi phangba pauda Assam Rifle ki gari amasat khraba matung da khanghaudana Auto car amagi maning the bomb atu pokhai rakhibani thaudu aduda solaba sing adudi auto car ge driver wangkai mayum ibom sa sahi yangkai apok palai kidraba dauji maka lagminaba RK amusna sahi nifugo humdoi apok palai kidraba party babu MD Ahmad Ali sahi nifugo humdoi apok pa Basiruddin amasung MD Said Khan sahi kuntraga manga yari poktigini makoi mari ke manungda ani janim salai nari ani amadi ka hena sokte Bom pokhaiba aduna lambigi nakal da kham duna leiba car ani amasung car gi body ama akai atoi thoki thaudok thokpam da Imphal East Police ki SP Kabib ke yauna makok chongbo officer sing lakno yangsin ki bomb disposal scout na lambi nakal gi nala amada remote control ama leramba thengna ki bomb asi remote na pokhai hanba IED oigani hairi
सिटीजन क्लब की ट्रेजरर सोइबम बायरोना थौदोक असिबो पेंदब फोंदोकपगा लोइनना लंबी के नाक येता खामलिबा गाड़ी सिंगना मरम ओरगा लंबी चलिबसिंग खुदोंग थिबा कया थेंगनै हिरम असिगी मतंगदा पोरोंपाट पुलिस ता हाइजरबसु लौथोक्तबदगी ngasiगी पामदबा थौदोक असि थोलकपनि हाइखि ऑटो कार दा लाखिबा असोपा वांखैमयुम इबोम ताना मिसम सोअनबा याबा सिगुम्बा थौदोक ममांगसु थेनक्रबनि मरिलेनबा सिंगना मियंग संगबिदबा असि नुंगाइते लाइबक फबदगी का हेनदि सोहोगद्रे हाइरि प्रजामोइना मसुगुम्बा कनोसी अखोगी मणिपुरदा याम तोइना थोकपा थौदो हाइतारा मरा लेजदबा प्रजा मिचम प्रजासिंगदा सोकदो मफमदा बोम अदगी असुगुम्बा क्राइम चेनबा याबा थबकसी तौबिगनोइना हाइदिंगी मरमदि कैनोदा मरान सुंगले लेजदबा मोइ टारगेट तौबना अमरा तौरेदो मरान लेतब मिदुदा अवाना ताबासी अखोगी खुनाइसिदा इ तौहनजनिंदे हाइजनिंग गवर्नमेंट कोर्ट लिंखप खतना मथौ ताब मसा मथुम पीनब होनबद मियंग संगनिंग हाइना मणिपुर हाई कोर्ट की एक्टिंग चीफ जस्टिस एंड कोर्टेसन फोंदोखरे वाफम असी ngasi लंपेल पाटा इम्फाल ईस्ट की फैमिली कोर्ट हांगदोपगी तरमदा महाकना फोंदोखिबनी थरम अदुदा मणिपुर हाई कोर्ट के जस्टिस के एस नोबिन स्टेट के लॉ सेक्रेटरी पी एस कामिनी कुमार बार काउंसिल ऑफ मणिपुर के चेयरमैन ओ मधु चंद्रा ऑल मणिपुर बार एसोसिएशन के प्रेसिडेंट आई चंद्रजीत शर्मा अमदी हाई कोर्ट बार एसोसिएशन मणिपुर के प्रेसिडेंट के एस बिनोय कुमार सरुप याखी वांगांखिबो सिंगना 14 फाइनेंस कमीशन की अवार्ड मखाद मणिपुर फैमिली कोर्ट मंगा हांगदोपगी अयाबा पिरखी मसिगी मनुंगदा अहुम हांगदोकले अनि अमसु अथुब मतमदा हांगदोकनब सेम सारे फैमिली कोर्ट सिंग हांगदोकपासना मियामदा वायल फंगनब होनबदा मतेंग ओरगनी अदुबो फैमिली कोर्ट लालिबा केस सिंग असि यारिबा मखै संगताइनब होनगदबनी करिगुमा संगताइनब ngамदबा थोलबदी इमुंग अदु मसेताना कायगदोरिबनी मदुना खुनाइदा फत्तबा कया थोनिंगाई ओइ हाइखी एक्टिंग चीफ जस्टिस नमखाताना कोर्ट सिंग हांगदोकपासना मियामदा असुम वायल पीबदा मतेंग ओरगनी हाइबसी असुम वाफमनी अदुबो कोर्ट सिंग लेरिबा अवार्ड अफा सिंग असि गवर्नमेंट अमियंग संगबा सुमगनी हौजिक ओरिबा फियम मसी पेनिंगाई ओइदे लॉयर सिंग असु फैमिली कोर्ट कमरी लेनब केस सिंग असि मसिंग हेना फाइल तौनब होनबगी महुता मकोइबो वाखल ताहलगा लोइसिनब होनबदा हेना मियंग संग फै हाइखी family court su masa heavy it requires a different approach to the resolution masa ju panbi gre that family court is not merely a legal problem but also psychological social problems masunu su aggravate to legal chumnagi minor legal problem which could be ignored is aggravated by personal differences, emotional issues. Manipur is the kari darkar laibuno how we approach the legal problems, how do we deal with it. Karam by area of law, akoina amuk revise toksike. Hai basi course refresher course aina su suggest tokjabani. Court established obadi just danate. माइगी पैराफिलिया मैम इंफ्रास्ट्रक्चर सुयाम मरुओय अमरमदा बिष्णुपुर डिस्ट्रिक्ट की ओनसु ngasi बिष्णुपुर कोर्ट के बिल्डिंग के अनिसुवा फ्लोर दा डिस्ट्रिक्ट असि ओइबा फैमिली कोर्ट अमा हाई कोर्ट मणिपुर के एक्टिंग चीफ जस्टिस एंड कोर्टेसन हांगदोक्रे थरम अदुदा आइन की लमदा थबक तरिबा मिय कन सरुक याखी एंड कोर्टेसन असुंबा पुथोकपदा जज सिंग मसा की कथोकपगा लोइना मथौ पांगथोलबा मतमदा मियामना वायल संबु थाक वांगना खलकनी हाइखी इम्फाल मनुंग नोंग खजितंग ताबगा इसिंग असावगी अवाबा मायोक नरेबा सि कोंगना मरुइबा ड्रेन सिंग सेंदोपगी थब पाइखटपा हौख्रे थांगमैबो लोमदगी तारकपा रिम्स एमआई डिपार्टमेंट अमदि क्वार्टर सिंग फारगा सामुसंग उकुदा सेलिबा ड्रेन सेंदोपगी थबक मणिपुर स्टेट डिजास्टर मैनेजमेंट अथॉरिटी की वाइस चेयरमैन आदिम पामई इम्फाल वेस्ट के डीसी एंड जियोफ्रीना जेंगसिनख्रे ड्रेन असि फुंजिनबदगी रिम्स की क्वार्टर सिंग यावना अकोइबदा लेरिबा मफम सिंग इसावगी अवाब मायोक नरिबनी लंफिल याइफम ममंग लाइका द सिलिबा ड्रेन सिंग अरांदगी हौना डीसी यावना डिजास्टर मैनेजमेंट के रेस्पॉन्स टीम न सेंगबा हौरकनी ngasi nimida waram phapagi manungda semul sinur ising selan bangam libani vice chairman adim pamena nong khala tarag ising mayok nariba asi drain sing asi matik sa dabanani drain sing asi fajana semgat naba long term solution ma puthok naba chairman su odeba chief minister ka tanragani haiki पान लंग थबसी मथक याम उरे मसी असिगुम नेचर से खोय मयाम गी दमक नि हायना खनथरगा तौहन जनिंग दे हायबा वाफम से थमी अदुगा खोय सुंसोय सोयना परमानेंट सॉल्यूशन खोय पुरागा ने विद द कंसर्न ऑफ ऑनरेबल चीफ मिनिस्टर ngasi ayu pung tare lom taba matamda kumalnapak sports complex manung daleba anin suba IRB women battalion canteen degi yungang lerega putorok pada nupa amma sanurus nga fabdegi
kantinda yolamba yu punamak sanroi singa thugaiduna mangun kre All Manipur Courses Association ge Secretary Hizam Hamzina Manipuri ki mayai ka chinsak maru phangna muthanaba paliba government asina kanna pona jarabasu sanroi singa license oriba kumal lampak manungda phongna yu yonba ge thabak sachari sanroi singi maikai dige tobidana ba ayar bigi siwa da hanin hanjin haijarabasu tabi khide ngasi mioi ama yungang leiduraga tholakpada lambi da phabadagi kantinda leba yu punamak thugai bani Manipur ke sanroi simulamda masida ikai khumnarabasu sports complex manungda yu phangba maram nalam tamatam gi kem toboda mapalam gi sanroi singa nokna rama thodok ya laikhre haiki Kumalam Park Sports Campus ta sumba yu yonbam akoi meteron den ko haise yu yonbam ma chaung hanga thambai se siamna koi da kari yam insult to bai kai ningai ne ba adu officers sin khang da ba koi lengak pasing me am khang da ba yorom be adu akoi tawjeri siam ka ning sa to dam si hatta mo se mangal ge tal ge adu gi wakhlo don te ba laiba generation koi yang mem sanroi mem je moi yang ga koi tawjabani Manipur ki mafam khuding da hangduna salaiba ultrasound clinic sing register tawduna salairama tarbadi PC and PNDGA ki makhada charak piba yai hana family welfare director Dr. K Rajwana Pongdokre ngasi mahaki office ka da pangchopa pawgi mipam amada mahana makatana haukiba jun kungini pandi kuntra power NIMC gi monitoring kambu amana hakthengana laktuna sector bada register tarumdaba clinic kaya ama hanglamba thengna ki Punung dalaiba angang bunu pantaga nupini khangdo na bopona bada asoba thodang lauriba ultrasound talariba singna atuba matam register tobiyo kariguma tawdaba tarbadi ain gi mating loguni angang unadringai da hana nupa nupi khangdo pahaibusi aina yadi amasung masi advertise tobusu yadi haiki tuna nupa nupi khangdo pasi suga yate masi crime ni masi punishable oi adu advertisement tobiyate adu leriba ultrasound clinic singja manipur khwaidi maru se ultrasound clinic singja register tobutaba aduga Manipur state da ultrasound clinic si register tawduna mafam da yam kanna handaksi koi muslimin tawduna yam na likhalakpa masina yakhoi registration tawdragati PCD PNDT eki matungina moisi punishable oiba India da leriba organized amasung unorganized semi koti kaya gi manai bakasi center da housing lenga liba Narendra Modi na lusing basung sinaba India ge lenga kasina sathiba phiyom amada thambire India ge lenga asina sahi ahum pharak labasu semi singi marai ba phagat hamngamdre haina coordinating body of trade union Manipur ge chairman L Sotin Kumar na phongdokre ngasi ilabo baban da pangtho papamu singa unaba amada Sotin Kumar na leriba lenga kasi sanjau paiba multinational corporation singi tongjana ba lupa billion kya gi sen kokpire lebak asina larba lomi amasung shinmin sing masing yam labak khwaim yam gi damak tadi masak thupa thabak ama fabalo khatri senja thumja mutalu sinmin sing gi saktung lut tawganu sel sabak mari lainana chief minister fawa yauna charak piba yaba lok ayuksana halo manipura PDS ki polam mipum khudi makta phanghalu employment generation gi thabak lapkatuna thabak phangdaba kohunlo haiki food security act yamnang thina chana alu public distribution system ase niyom chumna chanara kanda awaba tar miyangi punsi se masi kanana bhona waiba sigi demand singba handak thokiba isaw asina kameng kulgi na yata seleva laimakong amasung sajirok turel anida government na thinglamba dampuna makai kibana nongbung lokol singma khagi lokol sing Kanglam na yat ki local sing da irrigation gi sing phangnadre local khara asidadi ikang thopuga manare hari all Manipur nupi maruki Preston Maisnam Sakina Lusinguna Sajirok Damapada Panthinguna Kanglam gi na yat ki local sing dadi ising piba ngamle makata na government ami yang sangbiduna dam sing sendin mina ba puning sing silakri housing pau gi marakta naten break kama lomina si Ladies Fitness World Keshambat Junction Tidim Main Road Ihan hanbo oina hangdok jaba nupi khaktagi oiba fitness center ni Fitness center asida aerobics, Zumba amasung makhal khudingi bodybuilding equipment su thamjari. Adom na adongi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafamni. Education piba khatang natna hayengi yumbiro puthokpa institute ni. Ngasidi suara hajunge. Masih kali kau jauh. Sidi, yosi dan ini he. Masih yosi tata tiskoni ne. Aduh di sana lagi mau yang nasi bayar andre. इस
Sky Hospital da world class interventional cardiology ki khudong chab leijare operation tawdana heart ki ahoba memba coronary stenosis balloon na kam thoga stent hapa madi mi hun chong bagi layeng RF ablation na singba chahi ani digi hena Sky Hospital da mai park satharatli loinana PPI ICD combo masung angiogram gidamak aikoi ki chief cardiologist Dr. L Shyam Kishore gatanabiu ningam hawdana ba hana booking tawiu Mayapuna mapu amuka na taram oksa bagalwena na makataba pau pizari. Sangai Pravda Labor St. Joseph School nga sidagi higher secondary ki thak to one kat kray. Education Minister T.S. Rajasthan manawang sab St. Joseph Higher Secondary School ki building sangha kray. Tharamadu da Mahut Minister T.S. Sam Kumar Education ki Parliamentary Secretary K. Robindro Pasui Kendra ki MLA A.K. Mirabai na maru eba Mio Singh oina saruk yaki. St. Joseph School ke principal Yano Oza Mahirui amadi parents ke aso saruk yakiba Tharamadu da Education Minister T.S. Rajasthan na haikibada St. Joseph School na higher secondary ki thak to upgrade torak po si thagat ningai ni masina Mahirui Singh sauna kana ba pilagi ni haiki Mahut Minister T.S. Sam Kumar na school ama lingkat pa matam da quality amasung quantity ani makpuna sadmin na ba mathau trai haiki adagi hard working next education is the or any Manipur na sipa hoga even the Thomas school Nivlaba school St. Joseph school Catholic school passport Don Bosco there's an intermediate school there are many different Catholic schools are there but see the आगे director देखो कि Manipur से तो आपको कुछ जैसे कंपेयर तो होगा सी गवर्नमेंट से तो काम कुछ हमारा मतलब है Manipur ki apun bagi saktam kanjana wali sing masama pan maudra tarit ki August ki tang mari da sat chiba miyam ya khwai gi soba khong sat ning sing duna tharom pangtho lagani haina amuko na pawgi mi pham pangtho krai organization of sigi kwagathar da labor office da pangtho ki pawgi mi pham da president PS Devana numit asida miyam na BT Park manak da labor integrity pillar da haikat lekat tamlak matung da MDU hall da miyam gi mi pham pangtho krai Before Madu dalam tamas sigi miyam na sarup yaviu haibagal wedana framework agreement August ki tang ahum fabgi manungda waroi purakani hariba asida Manipur ki interest sokpa yaba thabak amata yahon ba yaroi Manipur asi akak na purup amakak ki nate kunda minari ba purup khudi makini warasin purak pada Manipur ki apun bagi saktam amata webagi leasing amadi lengak londa solak labadi amukona madugi mayuk teliap kuni pamdaba walip yarol abadi Manipur ka India ka leinaba mari kahilak pa yai India na Manipur ba lausin kiba mikup tagi hongna lamdam masida kunda minari ba singi marakta kainana ba silinduna lakli haibasi miyam puna khangminasi masina pirakadaba akai ba sinagi section leminasi haiki NSN IMG wafam se only akogi within the Nagaland state ta oigadam Manipur ga mari lain hanba yaro Manipur haibasidi karino harganda naga khaktang tabnate kuki khaktang tabnate maitai khaktang na pan manate adu Muslim khaktang na maitai pangan khaktang na tabnate pumna makse amaga district kudimakta loi mak khunda minarga yenaraga anda leiba mafam sidai naga gi haiba lam leite kuki gi haiba lam leite aikoi pumna makini ado aikoi Impal sidasu mafam sidasu aikoi loi mak mayam singi khunda minaraga anda alai leita mayam singi loi mak hing minaraga laiba pone ana Bharat Sarkar na adumba NSN amgi demand si sidai hekta ayaba pithoktana Manipur sidai Manipur ki tongan ba administration nama aduga naga ki tongan ba administration nama sumaina khai ta gadi Manipur thugai bani abje khoi na lauda bangamo Manipur ki apun ba saktam da akhoi matam kaya gi mamang dagi masigi damakta sena dana lakcharaba amuko gi di hairiba tangkak sidadi akhoi chapchana madugi mayokta lepkani haibu wafam si akhoi thamjari Manipur da toina ising isaugi awaba thengnariba asidagi ngakthokna ba government a long term policy ma puthona ba ngasi Prime Minister Manipur ke Governor amadi Manipur ke Chief Minister da Youth Foundation for Fitness and Service Manipuna memorandum ama pisin kre hari ngasi Manipur Press Club ta pangthopa pawgi mifam amada foundation sigi General Secretary Dr. I.S. Konthozam na phangdokibada Manipur da leidiba environmentalist akang ahai public leader amadi social organization sigi mihut jawba mifamgi Mifam ama government asin sinbio ising isaw dagi ngaktung ana balaikai da satuna survey ama pangthok haningi haiki koi Manipur miyam sigi laibok phabani ana ikoi na khanjai adu karigumba da even lorak ta phawba leiragadi madu aikoi gi yobs na
हारिबा सोशल गैदरिंग सी मखाता न सिलगा आइकोन गवर्नमेंट दा आइकोन सजेशन गुम्बा आइकोन मेमोरेंडम गुम्बा तौदना पिसनबा अदु फावगी वाकलोन दनी आइकोन ngasi sigumba application nama proposal ama आइकोन गवर्नमेंट दा थांगत सरीस Indian Society for Cultural Corporation and Friendship na Miyoi Taran Sab India ke delegation team ama Vietnam da goodwill visit setuna lamda madugi education gi lamda yang silure concert duda Manipur gi All Manipur Government Higher Secondary Lecturers Welfare Association gi President M Joy Kumar Su delegate ama onasaruk yaki hau kiba tang taluk tege tara mari faba Vietnam da laiduna tongan ba education gi institute amadi culture gi program ke saruk yaki haina saruk yarudaba M Joy Kumar na Johnston Higher Secondary School da pangtoba pangmi singa unabada phongdokre Yanglam Kendri Manung Sana Waikong Amasung Tok Pasingi Senmi Humpuram da Manipur Buildings and Under Construction Worker Welfare Board na Piva Labor Card Kendra Sigi MLA Dr. Radhasam Yumnam Yantokre Waikong Lai Manai Maitei Sangin da Pangtokiba Thoramadu da Waikongi Kulakpa Chirom Sur Luglakpa Morangchem Kulabiju Diet Kaksingi Principal Oramba Sobam Malay Susarup Yaki Employment Providence Fund Scheme Pension Scheme Amadi Deposit Link Scheme ke sanpa matha kuding ke tang tra manga pabgi manung da sodna thidok na ba Employment Providence Fund Organization Special State Office Imphal ke President PF Commissioner S Saka gi charol amana khang lakli thengna payment tobgi penalty leitana ba amadi employees singi phangwam thokpa Social Security Sabchana phangana ba honaga da bani hairi District Health Mission Society Tamilong Ascendra International Year Care Day ke Tharam Tamilong District Headquarters Pangthokre Tharam aduda DC Tamilong Armstrong Pamai CMO Tamilong Dr. Sambo Gonmai Reverend Dr. Adui Susarup Yaki Tharam Sarukama Oina Mairo Singi Ese Amasung Quiz Tangdan ba Amasu Pangthokki Ifa Municipal Employees Union Davi Katakil Adna Thasi Tang Traga Mari de Tabak Lepa ki Kongjang Sang Silamadu Numit Traga Mangani Komchokle Hairi Ngarang Chief Minister Unaduna Demand Sing Atubu Matam na Pilagani Haina Thajaba Pirak Padi Kongjang Si Handok na ba Philip Lawbuni Kariguma Thajaba Asi Tabakta Pangtholok Trabadi Matang Thagi Anidagi Makata na Kongjang Sang Singani Hairi Alugalida Laiba Atum Mahau Yonba Imphal Sweet Hotel na Thakpa Yadraba Banana Sek Yolambagi Consumer Club Manipur na Lupali Sing Manga Fine Tohon Kre Ngasi Ayu Kwaraman Katil da Koina Satuna Pot sa Yonba Borayang Bidagi MD Amin Khan Kabamayoy Amana Hotel Asidagi Banana Sek Thakdu Badagi Masa Numarekta ba Oning ba Parok Badagi Manak Nakpadaleba Police ta Pau Tamki Police na Consumer Club ta Pau Pirak Badagi Club Kimiyo Singna Hotel Aduda Satuna Yenki Sek Semliba Lafoi Adu Kokpai Suzaka Bangakto Oramki Hotel Adu Pamliba Kerala Digi Sada Singna Pongdropada Lafoi Adu Ngara Nagamapal Digi Lorokpuni Masana Maral Yazabaga Dunyana Matunga Mukana Tauroi Haiki Consumer Club ki President Chief Fulistan Saramana Masana Maral Yazarabanina Lupali Simanga ge fine Lauduna Amir Kanda Sinaragani Matunga Mukana Taurabadi Aingu Eba Sabsabat Tabak Lokotkani Haiki Kaigumba Kudong Chadaba Kudong Tiban Nangasu Ekona Consumers Cup to Limbiraga Consumers Cup Mating Dobiona Sikiaski or su petrol or su Adagi Chengcha Hawaii Sengway no we send the way of essence and commodity things to Tasu Ekona Madu stop for a lot of Tokyo and Eko Yakana Eko demand to get it. World Population Stabilization Fortnight Thorongi Sorokam Oina IUCD Amadi Corporate Hapagi Kem Amanone PIC the Pangchokre Kemasida Nipi Mari Kanava Fanganki Asama Sung Asa Facilitator Singda Mobile Phones Yantoki Thoram Aduda CMO None Dr. E. Gonmai Health Center of CGMO Insas Dr. Gada Lung Susaruk Yaki Site Academy New Delhi na Gawa Konkani Academy Kusam Nazuna Literature in West and Northeast Indian Language Hybrids Numit Ninigi Seminar Ama Panazigi Institute Manager Bragaza Auditorium Pangchokre Seminar Ase Hodopigi Tharamda Site Academy Secretary K. Srinivasa Rao Maming Darava Folklore Scholar Anil Borato Sarup Yaki Seminar Asida Lepak Taraga Matugi Scholar Singlama Koima Koi Levaki Folk Literature Paper Paki Manipuri Dr. Y. Nandinina Forms of Folk Literatures and Specialties of Manipuri Language and Kiran Kumana Times and Value System in Folk Literatures in Manipur Hyvasuda Paper Paki Manipuri Advisory Board Sahitya Academy Convener as Biharina Paper Ania Sigitiar Loki Home Guardsing Demand Trade Union Coordination Center Manipur State Committee na Sagotkani Hari Manipur Police
Sagon aduna sahi yang kaya mari rom Manipur gi home guard personnel singna Manipur gi law and order ngak pa masu makal maka kaya gi security gi mathauda ahinung til khaidana asobo thaudang lauduna lakli miyoy kaya thabak gi pothana kre adubu government gi employees singna Pangnadi ba service pension ngasi faba home guard sing the PB3 hauzik thada lupa lisimanga phangba haibasi minung silai tabagi thabakni maram aduna government atupa matamda demand pithok piduna Supreme Court ki YL ikai nabiu hairi Kolkata ki Chinar Fox Razorhatta Salai Holdings Private Limited ki Kolkata branch office sangabagalwenana souvenir ama phone kre hairi tharam aduda sinadigi Anyang Gender International Cooperative Limited ki Dictors Haizilia Salai Holdings Private Limited ki chairman ka managing director and Samarjit Yan miyu kana serup yakhi housing fabada Private Limited asigi puna branch traga nipan hangdokre hairi Usekon Youth Athletic Club na Sinuna State Medical Officer Imphal East amadi Jenims Kemi yang makada nomagi oba liam na lai mi kem amang ngasi Usekon lai muriba thongna pangthokre Haukiba July Taraga Mari Amata Taruki Luana Bahing da Bangladesh ki Chittagong da Leba Universities of Science and Technology the MBBS 4th year tamliba Kaiku Manila Kaidigi Muhammad Atif Secretary Hatkiba Tawang Boyanin da Fong Dr. Ngasi Kaiku da wakan from Satakre Dongan Chongan ba Muslim organization kaya na saruk adu sote kiba wakami from aduda Mihar Asi Singnaba kaya Laibana Manipur Sarkar na Bharat Sarkar ki Kuthanga Tigat Rabadi akan makongjang sangsin gani haina amukoki President SM Zalal na haiki Integrated Rural Energies Program ki makat Zilla Parishad Mari da LED lamp yang topike tharam amang ngasi Science and Technology Department sinna lamp yamastangan da pangchokre tharam adu da Imphal West Imphal East Bishnupur amadi Thaubal da LED lamp listing ma sani kungama listing ma sani kungama pan pi kre tharam adu da Deputy State Minister Y Joy Kumar Science and Technology gi Principal Secretary MS Khan amadi Imphal West Imphal East Bishnupur amadi Thaubal gi adaksha sing saruk yakhi Deputy State Minister Y Joy Kumar ngasi an toliba LED lamp singa suna light ba miyo singa sound kana ba piragani haiki Amzugi President amadi advisors singal singuna Amzugi thaupu singa IPR gi Minister TS Biswajaga unakre unaba aduda Mas Kuntra da Chief Minister the Pisin kiba starters of demand taramatugi matang da kumna khanaki Minister Biswajana haiki bada press club ki building amadi pension ge sanpangi matang da nauna khanare Press Colony ki building Sava Hawamadi Press Academy Sanana ba cabinet ta bukan ba yanare journalist family scheme ataista singa yanaga manana semlagani press club mong tana samjinna ba amadi guest room thamna ba mating pangani haiki haibagi andamda egi leriba department gi leriba honorable chief minister na mating pangbirakani aduga akoi department gi provision leragana department gi site gi phi akoi mating pangjarkani aduga lona aigi taraf ta gi su IPR gi in charge among oina akoi mating pangjagani akoi masen akoi gi synchronize oina akoi tungda lakadaba akoi mirol gi damakta aphaba thabak tamina ba president over yaba role na president lobi ba adu politician ama oina politician amana lawgada role na akoi lawjarak ba aduga different angle dagi akoi punna aphaba pandam amagalona aphaba wakhalgalona aphaba sagalona akoi thabak pangthok matamda Manipur da aphaba fidam ninga oiba akoi matamda torumba thabak se tawina si habsi apil si tawjare harka ai matang soida swaira thamjage 132 kV yurim bamdigi karong phawa tingliba line kathel manbida tawat ama amangata thokpa amasung braza tabadigi conductor khara sakuna maram ojuna 132 kV karong subdivision na mai pideba senapati kangpokpi amasung Imphal West ki sengmai area da apan mo ore atopa line oina Kohima de karong lakpa line su Nagaland Power Department na Kohima amasung ngawgi marakta sauna chingning khai kibadigi mai matatuna thamli line animak hauzik sanjin sajan bagi thabak kana sachari atuba matamda hanugumna mai pinana bhona gani haina MSPCL gi executive directors technical NG sarat ke serol amana khangalakli hauzik amuk ka hanate na break amalo minasi beneath 100 meters from the earth's surface naturally filtered through sand stones pure clean and healthy water Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi
jolip syrup amasung capsule Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basungdokpa product oibana colin zade taken day mapambil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar. First Info Trade Show 2017 from 20th July to 10th August at Hapta Kangjebung Palace compound. Painting, debate competition and science exhibition will be held during the trade show. Forms will be available at Mela stalls organized by Socialist Students Union of Manipur. For booking, please contact 897-4681-027 70857-98386. The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Amukka hanna mayam punama putram na oksabagalwena makataba pau sing pizari. Kangawo Kendragi Isam Solab Awana Taraba Mafam Singha BJP Manipur Pradesh ki Hanagi Vice President PS Dadumani Amadi BJP Kangbo Mandalgi Kambu Singh Yang Sinbagalwena Sanathana Polam Kaya P. The Minister gave me a Makada Sanathana Polam Singh Miam the Mating Pibani Haina Zadumani Nafongdoki. Anti-drug cell Naharo Yaifa Tharang Club Sora Karansi na Sinduna Drug Sab Singama de Karbato reversing Hibahidam that Nomagi Ovakana Naina Bakmi from Ama Sora Karansi Community Hall the Pangtokre. NYTIC Sora Karansi ge President Ayuzuddin Sahana Nahasimu Mayai Kabal Nisagi Ipakti Kananava Kananaba Mifamasi Pangtokpani Haiki. World Population Reggaetorum Bisnupur District Hospital Bisnupur Campus the Pangtokre District Health Society Bisnupur Makada Family Welfare Bisnupur Sindana Pangtokiba Maduda Bisnupur Municipal Council ge Chairperson L Maniyama Chief Medical Officer Ais Babistan Deviyan Miyakana Saruk Yaki Chairperson L Maniyama Manung Hanjina Leba Singh Mafam Kadas World Population Reggaetorum Pangtokpa Matou Chai Haiki. Onabakashabu Chief Secretary Famdagi Lokto Kibabu Yaning the Bafongduna Bisnupur Kendragi Upok Pika Tia the Lamdam Adugi Miyam na Wakami from Sachakre. Amaramda Namborgi How Katil the Sinupi Miyam Wakan from Tachaduna Nabakashabu Chief Secretary Famdagi Lokto Kibabu Yaning the Bafongdoki. Kangpopi District ki Kalikola Handak Singing Namta Kibadiki Sauna Krek Satuna Miyaka Safagada Bama from the Hongdok Naduna Lading Character Handak Nong Leptuna Suki Badana Maram Oiduna. Kangpopi District ki Manung Sanba Haizang Village Sauna Leka Satpadaki Yum Amadi Haizang Uzebi School da Sauna Amangata Tokle Yum Kaya Mi Leva Yadabadiki Atopama from Singda Singda from Loduna Lady Hairi. Maila never sing Atupa Matamnas Yangshan Bio Haina Kunza Amana Fongdora Chekhaiba aduga Hun area amase Jumlak Mari School ga jauna lebak lekrak satuna jumpan baya daduna leye KCP Noyol Group ki overground labor mayoy in Haiba Khetri Mayum Gopal Kabakaksing Sabal Leka de Gimiyoy Ama Eco Van Gari Amaga Konana Morip Commando na Fare Hari. Numit Tani Chata Gadaba Lariki Mela Mangasi Sagobal Kendagi MLA RK Imona Nupi Lal Memorial Complex the Haudokre. Mela Sida Larik Lissing Kulom Putokli, Mela Sina Larik the Ngausa Bamiyoy Kada Kanava Pidakani Haina RK Imona Fondoki. Book lover mana. Taudragadi masi pangangamoy aduna moy gumba mateng smain tawisi atay koi Manipur da laiba atay book lovers mayam gidi khwaidagi nungaiba si fair no metarani sini hait naina mayam thamsani Hauze makata na ngasi sana bagi Paulo bisi Housing a city, Sanabagi Pau Pizari. Shooting Association of Meghalayan Sinduna, Silonga Satari Bamanga Suba Northeast Zone Shooting Championship, Manipuna Gold Mari, Silver, and Bronze Mari Fangduna, Puna Medal Tara Lower Krehari,
gold medal lorkhiba singi manungda Blossom School Indoor Shooting Center digi haukiba mahairu sing su yawi Assam gi Sarupathar da July gi tang tragani pandi kun phaba chachaga da kunithoi suba All India Yoga Sna Championship sing traga tareta sarup yaga da miyo sing oripok yam lekai digi MLA AK Mira Vainalam Thakre official yaw na puna miyoi maripu kani pan sarup yaki All Manipur Football Association na sinduna pangthok dariba train thoi suba Manipur Star League ki manager meeting thasi ga tang kun ga ta pangthok kani toram adu thasi ga tang kun ga manga gi tilpung amat pabada pangthok lagani hari Wangoi Longzam Lekai Community Hall Sathariba El Kuber Singh Memorial Kendra Wise League Knockout Kang Open Tournament ngasi sanaga daba Mesta Babagai Kendra Kangkut Laktabadagi Kasamchong Kendra Kangkuna walk over Lokre Tournament si quarter final thasi ga tang kun ga mathwedagi pangthok lagani hari Sunday Football Club Kudaiban Lampak Lamsang Asina Matang Thagi August Tang Taruktagi Kudaiban Lampak Sports Complex Ahanba Sunday Cup Football Tournament Pangtolagani Saruk Yaning Bosing na Thasika Tang Kungamanga Pawagi Manungda entry form Pisin Gadabani Hari Hauzik Makatana Sanabagi Pau Wayaning Tozam Digi Pang beginning Match ki apiba matam sana lakidaba SSC Porompat Dog Androgi Makuta Mighty Kre Referee ki decision pen dabadagi minute mani rom match sana kidre Impal East District Football Association sinduna mamang thagi tang kontratagi tim taramatoina saruk yaduna sathariba Maharaj Kumar Gharnendazit Memorial Super Division Football League Tournament ki ngasi sanakadaba team sing match ki apiba matam sana lakidabadagi minute ni furom thengthana hokre Match asiki ngasi sanakibada Dog Androna SSC Porompatpu goal ahum sinoda maitiba piki Dog Androgi mai pakibagi goal singadu Saiboi Wi-Fi Lin Naithem amadi Wai Gozenna match ki kontrani pal suba yang kai teruk suba amadi humputari suba minute sanki match asiki ahan bahaki minute kontra mangarom satpada Dog Androgi sanaroi jersey number tara Lai Ningthemna penalty area manungda pusilapa ball amada SSC Porompat ki sanaroi KI Singlen bi maiteina tungdagi ilubada Paul Amatawi Haiduna match conduct tokiba center referee S Kennedy na penalty kick ama Dog Androda piki decision adu yaning dabadagi match atu minute maninom lep durba matungda makatana amuk sanaba haukibani league asigi anisuba match ki sanakibada Nipso kaibina YOSC kurai konsamne kaibu gol ani sinoda maitiba pikre Nipso kaibigi mai pakibagi gol ani du MD Sirazamadi NG Birjitna match ki kuntra manga suba madi maripum dai suba minute sankibani match asida Nipso kaibigi sanaroi MD Sirazamadi YOSC kurai konsamne kaigi lakisanda match conduct tokiba referee na yellow card utki tournament asigi hayeng tilpung amatamada ahanba match oina upa kyangwei amadi 11 Star Sporting Union akampatka sanagani ani suba match nungtilpung ahum tabada UPSA pukhaw amadi PYA kairanga sanagani Impal West District Football Association sinduna SKYC ground awang sangmaida tim tarina saruk yaduna mamang tagi tang kundagi haukiba taranipal suba S Birendra Singh Memorial Super Division Football League nong singki phibam phatabadagi matam sangna lep lur matungda ngasidagi makhatapa match sing ground asida sanaba haukre League asigi ngasi sanakiba ahanba match da NCC khongampa na YWC Malombu gol ani sinoda maitiba piki match asida mai pakiba NCC khongampat ki gol ani du El Khelemba madi NG Nauksana match ki ni phusuba madi humpuni pal suba minita sankibani match asida NCC khongampat ki sanaroi N Rakesh KS isnanawa madi YWC Malongi El Manida match conduct tokiba referee na yellow card utki League asigi anisuba match ki sanakibada Yumbu SKYC awang sengmai amadi Manipur Police Sports Club goal amamam chanaduna draw satkre SKYC awang sengmai gi goal adu N Bisorjit na match ki kunmathoi suba minita sanki Manipur Police Sports Club ki goal aduna KMBK na match ki kuntrani thoi suba minita sankibani match asitasu Manipur Police Sports Club ki sanaroi Ishak N Malem ngan bada match conduct tokiba referee na yellow card utki Amaromda Association asina sinduna ground asida kunmari suba El Sankita DB Memorial First Division Football League hayengdagi makataba matching sanaba amuk hauragani hayeng tilpung ama makai tabada ahanba match oina YSC High School amadi Group Center CRPF ka sanagani ani suba match nungtilpung ahum tabada Wafa Wangoi amadi YWC Langthabalga sanagani
District Sports Association Bishnupurna Sinduna Thasigi Tang Taratrukti Tim Tarina Saruk Yaduna Mini Stadium Bishnupur Sathariba Ahanba El Itomsa Memorial Super Division Football League Ngasi Sanakiba Metsa CYCC Nikolna FC Moirangu Gol Ahumanida Maitiba Pikre SYCC Nikolgi Maipapagi Gol Singadu Rahulna Metski Tarahumdi Shubamadi Yankimapal Subaminita Gol Ani Sanki Atopa Gol Aduna Gaibungna Merski Humputra Matoi Subaminita Sanki Mers asida maiti kipa FC Moirangi gol ani du James amadi Bunglin Mers ki humputare suba amadi apibe matamgi ahapa minute anida sanki Mers asida CYCC ni kolgi sanaroi gaibung amadi longmaida Mers conduct kipa referee na yellow card utki Sathariba league asigi hayeng sanagadaba sai SAG ulaw amadi lasal lemupupungi Mers tha sigi tangkunda sanaragani Thakasari boyai makata nangasi nomagi oikiba inga sagi pau amuk hanap pangbigani Ngasigi oikiba inga sagi pau da ICAR lampel patagi prepa pau gi matung inna ngasigi khwaidagi sakiba Celsius degree kontramathoi dasmik taru khwaidagi ingba Celsius degree kulhumdoi dasmik manga Nuksita yaw ba ising manirgisang ayukta sa da mariputaro Nugtilda sa da humputaret oiki Ngasi nung chukide Losilakpada maru ba pau amuk khana India gi anauba president amak khana na bagi Mikhal ngasi pangthokre Arumba hena purakpadagi barak thong yahan khidaba gari driver fanana basi minister na mari lenaba singda khangan khe hairi amasung kurai ahong gaida bom pokhai bada mioi mari sokle ngasigi ISTV na pijaba paw matang asel loijare miyang tabiri ba mayam puna mapu amuk kahana khurumjari